One, ngasi live tengah mayam punse yam nuwaitaba thawdu amagi matang hai tare mayam kamtang kari gumba khare support tominabagi matang da ekoi tang adugi dam live tawjarakpan hai tare. Okay, aduna ai isamak so hakchang ka hena nuwaidri adumako ngasi se yam nuwaitaba thawdu ama thengnajabadagi hariba thawdokse ekoi mayamna ekoi amatane khalakanda support tominaba taraba adu bataragadi tasengna ekoi jo haiba hitaba YouTube ama hangjarobagi ekoi masense mayamna amana ababu nungsinabagi wakalon thambiba thaminaba asi tangai phadena khanjarakanda ngasi aigi live si thamjabani hatare kuman ningol yai khombi chumi okay hoy aduni tasengna aise blog khara semjagadab so kamai toge kanda powder kate nahan ai sagan nabado ngarang semu khangen hingalak bai tare hingalak pudi ngasi semu semuro kanda khogi kanose ai si tumnu leibini ngasi tumnu leiri kanda khogi youtuber singi oiba group lei hatare youtuber singi oiba group sida hariba Naobamei mayamna yam pamnaba ten graba matam sida mayamgi awaba kyabo fathaduna aidi awaba kyabo koal nabagi damakta mayamgi seba oina honaduna laiba Naobamei maki YouTube se automati ya popular oibane hatare maki popular oiraba YouTube se maugi thagalakpa video matang mayamna yeningdabsi yaudi hatare aduna mayamna subscriber se ekoi YouTuber singna YouTube hang matamda hek hangdokpaga kari wakhan phawe hai matamda 1k sitang yorogadi subscriber se sum yengduni hatare subscriber se hek YouTube se hangdokpaga 1k sitang yorogadi hadana adum yenglani 1k si yongnaba adumati yam kana honajarani hatare 1k yorani 1k yongna honari sina kari na hakana YouTube to butaragadi monetize to wi anabagi damak hatare aduga 1k si usena sin yorone bako yorokan sidamu kesagi 10k tang yorogadi hadana amuk wakhan sida forone hatare yongna bodamu honabi base ai masi yongnabagi damak hadana so isagi areba thakda sum honajaduini hatare 10k ke yoroknabu honabagi madu ngaibagi nisasijo pura matang nisa makhanamne hatare aduna thamjaningi mayamna 100k amuk punamaki apamade 100k sitang yoba habane adubo 100k yongnabu honabadu so YouTuber singna thengnariba larai se asam manate araiba nate hatare adubo Naobamei gi channel si subscriber 226 ra 28 la keno habidi lakh ani gi mathak oigre hatare subscriber se ko magi subscriber lakh ani gi mathak legibse khangudana ngasi se koi YouTube company na magi guideline khara mana fajana yenghogdabadagi yenghogdri se so atei gimta nate mayamgi ngasi gi blog ma semnaba mayamgi pihnabagi dam honajaba hayeng su blog ma semnaba honajering matam sida torokadaba koina maikai di yengadab si so hek yengma nanghogdaba hatare sigumba kya leibina maram orakanda mahaki channel se khangogdana hek YouTube company dagi straight akanma ma thabirakuna mahana thagasagiba mayamna maki video dabu yengduna leramba singdo adubu mikup amada loina mangkiba hatare hariba pawsing asi koigi YouTuber singi group amalei WhatsApp group amalei sida thagalakpa matamda adumatik ai famungda tummadagi yam shocking oiki masigi shocking oibagi wari se ai kari ningsingi he matamda ngasi dagina nearly half months hatare 15 days numit tara manga nimki mamangda habidi me thadene do me thagi may chanchilakpa daida ai isagi channel si so straight lakpadagi matam khara mangu hatare matam to da aingonda faukiba feel aingonda faukiba nungaikidaba aingonda faukiba tumba saba yadabado ngasi Naobamei da
soidanamaki mangona leramgodabdai ujay hatare ai comment mathang thang pajarake ko sum pajarake ngasi aina phongdokningisda hana sum ai tang phongdokjage aduga mayamgu sum interact tawbugi tanjadoi thamjage aduna ngasi se inaw Naobamei da tasena chak chababu yaramoi chak chababu yaramoi masa aduk matik mana ningsingamdeba mana mit uramnese aduk matik wana honajarakhiba mayam singdo adu magi mamit soina uramgani hatare madu khallubada ai sadamaksu thengna khrabani madu inaw du leramgodaba foramgodaba nungaidabado madu khallurga aisi nungthin ngatang hakchang nungai naadana adi sagan sin naadana si yam phajanai nutigi sum physiotherapy tawrin hatare si naadana lerama awawa sibu kauthokre hatare esi inauduna foramgodaba nungaidabado haibaga tawbuga phone ji mathang mathang aikoi loina tawnarakan mase adamate yam wakhan nungaidana lere adubo mayamna suggestion tawnaduna ngasi haba numisidagi magi amuk anauba hanagi channel dudi loina mangre hatare ko hani channel di loina totally mangre adu ngasi sidagi inauba magi channel buji aina maming IDB da thamjariba Naobamei Naorem hadana ahanba video amasu mak masana wa ngangjarakanda YouTube se magi YouTube channel se kakkibagi matangda sum aduga anauba channel sida mayam support to biu habina singba kyam ma na phongdokjaraban hatare aduna thamjaningiba wafamdi ngasi aina live tawjari atei kemtagi nate inaw Naobamei gi magi awabada ikoi kasitang orsu support to minarakan magi harau nungaiba momon minu omaga loinana aikoi mayambo amuka hanna pothahanbagi magi angamba thona hapnabagi damta ikoina honaminasi masi honanabagi damta kedawni haimatamda inaw Naobamei gi ngasidagi hona hangdokjariba hanagi channel dudi uba fangdrabanina ngasidagi hona hangdokjariba magi channel ase mayamna mikupsidagi hona subscribe tawbiu amadi magi thakatjarakadaba video khudimuksi khoi loina support tawminasi loina magi hana leramba subscriber masingdo adudagi hena double times hena atuba matamda ikoi loina fangnabagi damakta mangonda madu langnabagi damakta matamduda mahakna mayamgi damakta tawningma thabaksingdo aikoi gi damakta torokadabasingdo adu aikoi khara thuna fangnabagi damakta ikoi honaminasi yabsine ai thamjarisi tasengna ai wakhalde am nungaijadi ngasisi adubo huji nauna hangdokjariba magi channel sidasu mayamna full support tawbiduna aikoi khudimaki mana mangon leriba talent do uthok chenabagi tanjado loroga aikhoisu mahaki video du yenga ngak tang orsu koi pothabagi tanjado lominabagi tanjasi yam thuno phangminana bu honaminasi habsinai thamjage ado makha tabasi ai amuka thamjarake horen mayam lakpa viewer singnasu amuka ai matang ningsingjarake comment padre haduna sawbirakusu yam yore ai comment am pajaraki makokte hona okay lemba imamcha yamna nungaite da Naobamei channel yakhidabudu hoi adu ngasi de hangdokcheriba channel do mayam lon support tawminarase ko Arun Innocent we support thank you Sanderani chanu da Naobamei bu full support tawjari ekoina thank you so much Sanderani see you hama tawge okay thank you maitai nganba leima pokpam full support thank you Arun Innocent talent leiba midi support ni thank you so much okay Kalpana experts YouTube ki rules sing haibira o okay adugi de blog tongana semjarage haibugi di loibu nairoi hatare YouTube ki rules sing sidi maroina aikoni YouTube thagan matamda e taba kumbago e taba adagi mi amada yam sokadaba then adagi mi amada kasolaitina ngangthokpagi mi amada yam soking oi hogadaba asigumba adagi politically mi amada chaiba hunba ngangba sigumba singsi yadaba magi guideline myam lei hatare YouTube tadi sisingchi koina video thagat matamda sida base toroga thagat loidobane hatare ado YouTube na su hekta kaktalakpade nate aigi Gmail da sum message ta thabirakane hatare nangi si video si kaktalosi ado koina yenghudaba taragadi ado makni ngasi inaw Naobamei da thoi jaduna ikoi khudimuk su section menabagi tanjadu lominana inaw Naobamei budi support toba lepkumsi habase ekoi aigi site gi amada aigi channel gi site gi mayamda aigi nuksijarba viewers sing subscribers sing da loina
ngasi hojik Naobamei gi channel si support tobiu subscribe tobiu haibase thamjage magi ngasi haba numit hojik tagi hona yaragadi 100k bu yohonse haini ko aduga magi nuai dobe sing khachidang oise koi kautho laganda mayam gi dam te aikoi mayam gi dam to mana tarokada thabak to khara thuna tawhonse tare okay dagi kaya salainganba nungdam tiba kai matang gino sir sigai dpd thamjarabani Naobamei gi YouTube channel anova hayo support to bio haibagi matang ni comment du yeng bi okay yeng hore salainganba nungdam tiba sar di sakchare ke full support to lere thank you so much Proy Lapkam Karnajit Sharma sir YouTuber haibadi social gi oibasu khara thagaladi fagadabani romance ta oina ngakta focus tawbagi oiramni adugi sunati adugi di thoidok leite ko magi kenoda akhoi e taba gumba khara khara yaugre hatare aduda matang gi mangonda magi email da message lakkuda mana pahudabagi asoibane adumakpo adu ngaktane haibagi romance amda thamgibne romance ne adumda ngakta thoina akaiba leigedum nate magi guideline kha leibisingse masi aikoina matang matamgi kitang yenghogudumne aingonda thokhiba thodokse dune ai email da lakko khopasi parudringei da matam yong leramade start khakla lakana ai khamtheng yam wage tare aingonda wage ba aingonda phawgiba nungai tabdo ngasi Naobamei da thongudabse khatlorga ai lefam khangde tare aduna mayam support tominasi okay akhoi mayam ho toraga amuk yoholase mayam thank you so much kuman ningol yaikombi Naobado wakal nuaite haiba ujai okay aikoi nungai hanse aikoi mayam changa elangum Sonia kedobuda yakidabano video khara start laikibagi ne du khangouda mai tare RS afai blog Naobo kedoroge magi hanagi channel do loina mangkhre adugi ne adu anobu channel ngasidi hodokchabdo mayam amtang loina full support tominasi ko thoyen bi mangang udu kuire nungairibo mayamba hoi ai nungairi anaba ko loina nungairi hatare okay Sadananda Sonia Okram yam nuaite tumgi channel kakhibase hoi adagi magi channel do ya kenone Naobamei Naorem hane leibido hojik loina support to biyo hare full support tumba okay Bharat ngamba channel maming do haibir o Naobamei Naorem hane leibine kakpa khanggenbam hairi aisu khuji am naabane do amung nakhalakbuda ko live yam wai okay sumaina ai amuktanga hana hojik nongna lakpibasi yauri hetari ko aikoi Naobamei gi magi channel se karigumba khudung sadaba khradagi YouTube company dagi kak pikre maduna maram oiraga tasengna haiba matamna Naobamei gi video di aikoi mayambu pothaliba mipum khudimukbu pothaliba awaba kyabo kautholiba dugumba magi angam mathakta mongona leijeriba talentuna ngak tang orso mayam gi damtena haduna thamjariba wakhalon amadi mana uthoksagiba mayamduna mayamsi awaba pothalibane adubo laibuk thibadi magi channel si khangowdana YouTube company di kakhibana maram oraga mangonde adumati yam nuaitaba feel ama faure masi aikoi mayam changa amtang ko onminasi karigidamakta manadi asukuyibse aikoibo ngahaktang orso awaba kawhalaga amadi awaba pothalaga nungaibagi ipakta ngahaktang orso aikoibo tawhanbiramaga aduga magi damakta aikoina lepdi karigi leboi habasina in thamjaningedi aduna hariba Naobamei gi channel anoba channel se mayamna support tobiyo support to waisi keno matamda ngasi video amakak thagalebane hariba video do adumak adudu so isa gi comment sum pibiyo sum ibiro hojik aikoi bro bu support to gere bro gi subscribe to gere hamne singba comment sum ibiyo hai tare magi channel do ko adu subscribe don to biro amta okay Naobo yam nuaite hoi MJM lo Naobo yam nuaite adubo YouTube ti tok pu yaro hoi tok ti ngasi degi hangdokhrabani ko ngasi degi hangdokhrabani Amarjit
Singtham nuaite hoi hoi adune akhoi amana amagi support tawminasi macha macha kangti gore okay big pen Naoba okay thank you Kanglai edits Mayam Naobamei support tobio thank you so much Rajendra big fan okay Naobamei gi kedo harino rejection bagi hana gi channel du mang khrabane anobu channel la abane anobu channel amang sidi handok chabane aduda ikoi homna mayam homna support tawmine sine thamjani ri ko ado yam thoina sangna haninga chu leite ai si tasengna hujik khangbiram dab sing dong tang khangbi nabagi damang ta haidone na ine live to geri se hujik live sida sangbira kuma khaina ls hujik si mi chamaga kunmanga di live sida hujik yengi hana jengbiram basu khra leiri ado cham kunmanga simakso loinamak adum Naobamei Naorem gi magi channel sida subscribe to view habise thamjage okay then comment khram yengi ko ma'am relations okay okay Rojit creation yam nuaite dana over support okay support to view ma'am support to view hojik channel sum chang view ma'am ko okay aduna ai di tasengna Naobamei da forum ga da ba nuai da ba do tasengna ai mit sum une re tare ai ngona mang thokhrabani na ikui kui da na ngasi da gina numit 15 mamang da ingona mang thokre tare adubo khajidang di khenai magi ga ai gi ga kitang di khenai hatare ko ai gina kana gumba kharana start pibirakune magi na direct on YouTube na start pirakibni no upai leita ba hatare akan bi start pirakibni ado ai gina kana gumba kharana lakodagi makoi da haijaraga si to hai phajana convince to narakanda thadok pirakibni hatare ado adu da fau da ingona fau khiba nungai to bado adu di helamani hatare Naobamei na kari na kanda aigi subscriber di sumnatangi 100k khara kha khen ma hakjane magi di 228 la 26k lermin that means adi lakh aniga lising kuntarok kunipan adai muk lei khramne ba no magi support to buse lepanate thagalak ba video su mayam na loina pamna ba video ne hetare ai koi makso as a kaima khangje da bai ko youtuber ma sama oijaba daraga so magi video bula ga di khoi lem tha de hetare kaina hai matam da magi video sina ekoi khudimaki yam wana lakpa thaba ma to ro yam wana la ina tra mafam da le jumagi video de yenga ngaktang or so mon minogi awa bu ka thobagi ta ja de khoi fangi hai tare Naobamei support to gani thank you so much athoi sarasam sumita ningthauja yamna nuaite dana okay aduni ma'am koi tasengna ekoi amana magi mateng pangnaba support tongnaba se am tangai phade madumangna ai ngasi live si tharaga isagi ona kanaba lojage haijaba na chade aikoi amana amagi mateng pangnabada khajitang orsu support oinabagi damakta khajitang orsu support tongnabagi damakta haiduna ngasi live si thajaraga mayamda thamjabane hek aigi areiba viewers sing nuksijarba subscribers sing kwai khudimakna yareba makai Naobamei gi hariba anoba hangjariba YouTube channel ase loina subscribe Touminasi support Touminasi habise thamjage hatare ado Naobamei kaimdo nungai da ba khangeno aikoi myam leri aina thamjaningmadi nang mai thi banate mai pakpagi lambi naksilabne habise mathamge Naobamei da hojik na yengbiram bataraga so nayama moina aina haribase amtang yengbiyo ngasi ai ngasai comment so igibane inawgida ngasi nuai taba phawri do nuai taba kem khangano channel ama hange mayam loina support tawgani aikoi mayam nangi da mukta lengdana leri ai khagnate ma khagnate mipum khodimak nangi support loin leri hojikti nangi support hana dei masing hel away haningai su leite aduna maram oraga aikhoina ngasi prithvi da apaw mioi kaya amagi larik nei naraku matamda makoigi history nei nejaraba pajaraba matamda faure hariba mipum khodimak singse makoigi punsida failure habase thengna kiba ngaktan hetare
ꯃꯗꯨꯒꯤ ꯐꯦꯂꯔ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯦ ꯉꯁꯤ ꯑꯐꯥꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯌꯥꯎꯗꯕ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯃꯥꯏꯊꯤꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅꯉꯥꯏꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯏꯅꯥꯎꯗꯤ ꯃꯥꯏꯊꯤꯕ ꯅꯠꯇꯦ ꯗꯣꯟ ꯋꯥꯔꯤ ꯀꯩꯝꯇ ꯋꯥꯒꯅꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯐꯥꯎꯏ ꯑꯗꯨꯕु ꯃꯗꯨ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯊꯧꯅꯦ ꯁꯤꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯂꯥꯏꯐꯇ ꯏꯅꯥꯎꯒꯤꯗꯃꯛꯇ ꯂꯦꯞꯄꯒ ꯉꯁꯤ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯤꯕꯁꯦ ओमेन सिंहा फार्मिंग लाइसेंस सो करी है नो खंद्रे याम नुआइते कमाइना कखरेनो हो हो सुहाना बेगम को सुम कखरे ngasi माई गाइडलाइन खरा तंग यूट्यूब कंपनी दी कल खिबने अदुनने फमुंग लाइसेंस सुन बनते आइगे से लाइसेंस सुन बनते को ओमेन सिंहा ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯃꯌꯥꯝꯁꯦ ꯇꯥꯕꯤꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯂꯥꯏꯁꯣꯟ ꯁꯣꯟꯖꯕ ꯅꯠꯆꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯅꯦꯜꯁꯟ ꯒꯦꯃꯤꯡ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯇꯤꯅꯥ ꯁꯣꯏꯕꯝ ꯑꯣꯀꯦ ꯔꯣꯅꯥꯜ ꯑꯁꯦꯝ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯗꯅꯥꯎꯕꯁꯦ ꯑꯣꯀꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯄꯤꯛꯁꯟ ꯗꯅꯥꯎ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ नावबमई नावरेमगी अनौब चैनल हांगमने अदु मैम सपोर्ट तौमिनसे हाबनी हानि चैनल यागिद्रे कइदरोगे आई खंगौ ओके देवला केएसएस कमाइना याद्रिनो यूट्यूब न कखिबैने फमुंग द लैसौ सौबा असि फब्रा याम हो लैसौ सौबा हाबर माने नंगी इबदु खितंग सोइखिबदनने अइनसो कनो तौरे उमेन सिंहा लैसौ सौबा फत्ते मदो लाइटिंग खरा खुरम थोकदबने कमाइना कखरिनो सुहाना बेगम वीडियो खरा मागी कम्युनिटी गाइडलाइन दगी खितंग अहेन खरा लेखिबा मानदी कशो लेतना खनखिबा हाइतारे मुन्ना येंगहौदबा अदुगुम लेबिदगिने यूट्यूब से गाइडलाइन यामे हुजिकान सिदिको अदुम खरा वाई फेसबुक की पेज का खरा केने हाइतारे सदानदे गोनसम कमाइना तौदोइनो दुदी हुजि अमा अनौब हांगेदु सुम मयाम सपोर्ट तौर यारनी योली यमना कमाइना तौरिनो नुआइते ओके पुनसिबु ममल खंगबा मैम चंगदना अमुक्तंग सपोर्ट तौमिनसी 100k यौहलसी मैम ओके बोरिस नावबमई सपोर्ट तौजे थैंक यू SMS वॉल याम नुआइते तौरिसे मागी चैनल दी डिस्क्रिप्शन दा हाबी होय हाबके यौहलसे मागी अनौबदो करी हाइना हांगे नावबमई नावरेम हाइना हांगमनिको ओके अदुना मैम सपोर्ट फजन तौबिरी आई खंगे मखादाना अखोइनसु हारिबा मागी वीडियो से लाइक शेयर सो तौबियो हाइतारे थाइबे मयुमनाम समोम से एक सलाई करी ओइदोइनो अदु फन येंगद्रदि खंगरोय अनौबदो कमाइना हांगे नाव होय अइ डीपी थमजरिदो लाइव सिगी डीपी अमा यावरंगने हाइतारे नावबमई नावरेम हाइना अदुदा मैम चंबिरो सपोर्ट तौबियो आई लाइव ती याम कुइना थाजरोगे ngasiदी हक्सांग सिक्तंग ngमदबने सो खुसी कुइना फम लेबसे ngone am narak pai tare ko अरुम अयांग सु पुबे यादे हजिके इंगोन से याम प्रॉब्लम याम अवाब ओरिने अनोबुदु करी नावबुदु संदीप खोराकोन होय संदीप नाव संदीप यंगो नावबुगी केनो से आई इसादा थोखरबनिना मसी नुवाइदबजे आई मित सम उ लेरे माना तोरंगदबदु को अदुन मयाम त सपोर्ट तौमिनसि को याम नुवाइते दानौबुगी येंबा नुवाइबने अदुने मागी हानगी वीडियो सिंग अमुक लांगनबसु लोनि कोइ होनमिनसे सपोर्ट तौमिनसे मंगोंदा अखोइना थौना हाबलि मखै मागी नुवाइरबा वीडियो सिंग अखोइ मपुंग फानि येंग ngमदुइने हाइतारे थाइबेमा
reply bibiro ngasi na hoi pirake pirake aigi WhatsApp ta ai WhatsApp ta pe hangbiro kaudana boko adi ai si mi ato to ba comment sing kare degi mayam lei kan ek kaw gi si yawe adu maram organda aigi WhatsApp ta adum amta hangbiro do hayang ai reply bijirake live si am toina sum thana bhona jarani sidei ko number hapio hoi ai number hajarake 700 59 83396 ai number am ka hajarake 700 59 83396 okay hona se ai show magi subscriber ne thank you so much KBS channel pupu sakjarbo oh sakjarjare show ibungo okay phong với ai chụp khuất xích nào nè một men tổ chậm quay hay tại cầm men là muốn giềng với cái nè nôn thật là sẽ ok for that today mayam live shoot đôi là ra mayam kari kari tana khise ke last oina ai amuka haja ke Naobamei Naorem hai nang ngasidagi hongna hangdokchariba YouTube channel ase mayam na subscribe to view aduga bro nongna gido hack tokiba ranguni ye ai gi channel se copyright strike ani rak sare adubu kesu tokde nungsiba copyright strike chaba se ani suri do copyright strike ki oina di ahum suragadi nangi channel se bira lakane ba sera section bio aho ani ahum sudrikanda copyright school gi kanoma to biho kugi my answer question gra hangmane bako question mangar keno hangmane adugi mangar tarok lama adugi answer kumbi ho aduga adu taragdi after 90 days na nangi ani le sum lo thokine tare ahum suragadi pra esa mamgrani adu mai lebina aduga ma oine di no gi oine di hack to gi bete kogi kani tongan ba YouTube tagi adu koina game gi oiba tongan ba koina advertise ke tongnari do ai gi oina di tawjadre adugum su yadabane hatare pra problem leimina adu yaragadi game gumma ke gumma so nungsiba hapiru no have sima thamjage kalpana kalma khut ani haido kamaina torino khut nai haido ai mamang di accident thokibane kalpana accident se thokraga sagan je khara nan thokiba adugi matungda khara fare hanon leire aduga koigi arum ayang di thangu yadaba nan jeina thangure hatare thangubdagi na thokibane ma aduna problem ori uje engonda magi video si ubu fangaroi uji anoba hangising joina loina urane hatare ko Sandip Korapkum good night bro okay good night come do over yorge mane ahum sure haine Naobamei gi jo hoi adugi ne tawjigi kakada naobase kamaina magi channel do kamaina kakhino da naobuda kedoru jano adagi yamna nungaite bro Naobamei gi YouTube kakre habase anobudu sum yam support to biyo ko so khangde hayo aribam babina straight chabo orani copyright listing sarasu ke anamai sibo kesu toroi straight makhan yame chumna khaki copyright claim torok khopor edi kesu kairoi habne da aduga straight ahum da akan straight ahum suragadi yadabane aduna aina khangjaba haijabane aduga aribam babinana khangbi bale ramosu sum haibiro yai aina ai soi khangjaba da haijabane do aina habisida som su yam khangbiraba male khangdradi khangdi habdu so aina khangdabdu sum haibiro aidi mayamna suggest tawbirak ko loina accept tawje aina khangjaba khara du sum haijabane aigidi ko toina duda yam kanna somna yena leibai mathok ta de okay
ꯑꯍꯨꯝꯗ ꯂꯣꯏꯕꯅꯦ ꯃꯌꯦꯛ ꯁꯩꯊꯥ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯇꯣꯔꯦ ꯍꯥꯏꯇꯥꯔꯦ ꯑꯍꯨꯝꯗ ꯂꯣꯏꯕꯅꯤ ꯀꯪꯂꯩ ꯏꯗꯤꯠꯁ ꯍꯣꯏ 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 ꯑꯗꯣ ꯁꯨꯝ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯔꯁꯅꯨ ꯑꯣꯀꯦ ꯑꯩꯒꯤꯁꯨ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯥꯟꯅꯕ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯆꯕ ꯇꯧꯖꯔꯛꯄ ꯆꯦꯅꯦꯜꯅꯤ ꯑꯗꯨ ꯁꯝꯇꯥꯏꯝꯁ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯖꯅꯕ ꯄꯣꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯁꯝꯇꯥꯏꯝꯁ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯨꯝ ꯍꯥꯞꯆꯩ ꯑꯗꯨꯒ ꯁꯨꯝ ꯑꯌꯥꯝꯕꯅꯗꯤ ꯌꯨꯝꯕꯥꯂꯣꯟꯒꯤ ꯃꯇꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯁꯤꯡꯁꯦ ꯆꯠꯅ ꯀꯥꯡꯂꯣꯟ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯈꯔ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯅ ꯑꯌꯥꯝꯕꯅꯦ ꯑꯩꯒꯤꯁꯨ ꯑꯗꯣ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯔꯤ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯀꯜꯂꯒꯗꯤ ꯑꯩꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯒꯠꯆꯅꯕꯒꯤ ꯍꯣꯠꯅꯖꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯥꯎꯕꯉꯩꯒꯤꯗꯃꯛꯇ ꯊꯥꯖꯔꯤꯕ ꯂꯥꯏꯚꯁꯤꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯅꯥꯎ ꯅꯥꯎꯕꯉꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯀꯃꯦꯟ ꯑꯃꯅꯤ ꯂꯥꯏ ꯑꯁꯤꯗ ꯄꯥꯖꯍꯧꯒꯦ ꯀꯣꯟꯁꯝ ꯁꯤꯇꯜꯖꯤꯠ ꯕ꯭ꯔꯣꯒꯤ ꯄꯥꯎꯈꯨꯝꯁꯤꯅ ꯑꯣꯀꯦ ꯗꯤꯅꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯥꯎꯕꯉꯩꯁꯦ ꯃꯨꯠꯂꯕꯣ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯧꯔꯕꯅꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯂꯥꯛꯑꯕꯅꯦ ꯅꯥꯎꯕꯉꯩ ꯅꯥꯎꯔꯦꯝꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯕꯅꯤ ꯉꯁꯤ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯑꯩꯒꯤ ꯉꯁꯤ DPꯗ ꯎꯍꯟꯖꯔꯤꯗꯣ ꯏꯅꯥꯎ ꯅꯥꯎꯕꯉꯩꯒꯤ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯅꯧꯕ ꯆꯦꯅꯦꯜꯗꯣ ꯑꯗꯨꯃꯛꯅꯦ ꯑꯗꯨꯗ ꯆꯪꯕꯤꯔꯣ ꯃꯌꯥꯝ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯍꯣꯔꯦꯟ ꯍꯥꯞꯆꯒꯦ ओके याइफरे ओइनाम बंदना सुवाना बिगम ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ओके ꯑꯗꯣ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤ ꯑꯃꯅ ꯊꯥꯒꯠꯆꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯃꯥ ꯈꯛꯀꯤ ꯀꯥꯟꯅꯗꯕ ꯅꯠꯇꯦ ꯃꯤ ꯑꯃꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯕ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯗꯤ ꯈꯪꯗꯕ ꯀꯌꯥ ꯈꯪꯍꯟꯕ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯅ ꯈꯪꯖꯔꯨꯕ ꯃꯥꯅ ꯅꯩꯅꯖꯔꯨꯕꯁꯤꯡꯁꯦ ꯁꯤ ꯃꯌꯥꯝꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯁꯤꯗ ꯌꯨꯇ꯭ꯌꯨꯕꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯝꯃꯤꯟꯅꯍꯧꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯔꯣꯏꯕꯗ ꯊꯝꯖꯒꯦ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯣꯀꯦ 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 ओके अरोइबदा नाउ नाउबमैगिसो मैम सपोर्ट तौबिरो अदु अई चैनल सुसुम मखादान सपोर्ट तौबिरो अदुगा साइन मणिपुर हाइदना साइन मणिपुर SINE साइन मणिपुर हाइना चैनल अमसो असिसु मैम सपोर्ट तौबिरो हाइदना अरोइबदा आई रिक्वेस्ट तौजरी अमा कोई खुदिमक लोइना मतेंग पांगसे मेनली दी इनाउ नाउबमैगी ngasi dagi hangdokjariba channel sigi damte ne tawjari siko okay fare dudi ai live si matang aswada tension jagi mayam punamak lakbiduna ikoi support tawminabagi damak namkhale tena thanga sari haba wafam thamjaraga ai live si kitang nganna losin jage famda kitang engona war he tare aduna ai su problem khara leibani na awab khara mayok nare sina ओके सिंगजित सुलाए सिंगजित लाखो का ऐसा किप तारे मैं वारो बेबी आते मैं हम सब्सक्राइब तो बिरो नाउबमई नाउरेम की चैनल से हाना लोइना सपोर्ट तो बिरो मैं अनि सुबदा आई चैनल सो सपोर्ट मखाता ना सपोर्ट तो बिरो आई जो मयाम गिदम के लेफ्ट होना जगे अहुम सुबदा साइन मणिपुर है SINE साइन मणिपुर है चैनल अमसो लेबि माले अदुमसो सपोर्ट तो बियो सब्सक्राइब तो बियो हाबिसि थमजरगा कंगलेदिस नंबर ले व्हाट्सएप तो थाजरके आई नंबर तो हाजरमगे टेक्स अमतंग तौबिरो 700598396 700598396
Kangli this I number next the WhatsApp the take something to biro number the picture ke yam na bu khara tu na pharo ho ai phajarage uji pham da ware khutsi aduna ai live si losin jarage singaji ko jo jik lai ko phare mayam ai kuina pham ngamdre waro bi ba de hayeng ai hakjang ngam ga da yam live si khara sang na thajage live the topic nei na bu yam nuai jabane ado loina mathang thang sum ai tawjarage tare ko waro bi ya de ai live si kitang na losin jarage pham da ware ai hanjin jin hajar sine okay puno ko ai khurum jari thank you